mayam pumnamakpu YouTube channel Young Minds na taram nokchari ngasi mayamda lawsinggi wari nipal khak lijarake ahanba wari ina khunba nupa amagi masanupa ani lerami magi masanupa ani du magi lan thumsingdu yenabagi matangda yamna kanna khatnarami nongmadi magi masanupa ani du makhoi ani hanagadabagi mawongda yamna kanna khatnarami masanupa ani gi mataudu uraga ina khunba nupa aduna yamna kanna noklami masanupa ani dulchu makhoi anina kanna khatnaringai maraktuda mapana yamna kanna noklakpadudadi makhoi ani su ngakladuna khanabadu leptuna mapada karigi noklibano hanglami maduda mapana haragi nakhoi ani di apikpa lam machet amagi yamna kanna khatnari lao aiga chatsi lam machet tudagi hena mamal yamba mamal naidraba lanthum nakhoi ani da pige adubu nakhoi ani na amuk hanna khanaraklabadi lanthum du piroi aikhoi na chatkadaba mafam du yoramdai da khanaraklabachu lanthum du nakhoi ani da piroi masanupa ani dudi lanthum bu yamna mihaubanina mapada makhoi ani khatnaroi panthung du yodri phawba mapaga chatminagani harami mayum du thadokuna mapaga masanupa ani du bus amada tungduna pung 10 muk changna khungang amada yorami mapana masanupa ani dubu mi leinadaba achauba yum amada pusilami achauba yum aduda khunu mayamna su makol sajilami madu ubada mapaduna phamtharaga kaplami mapana kappa ubada masanupa ani duna mapada hangaki baba kari tawrabage kari gi kaplibano mapaduna thamoi sokna hairagi ichanupa yengu yum sida munna yengu nakhoi anina angang oiringaida yum sida laikibado ningsingu nakhoi ani di yamna pikli banina khanglamloi nakhoi anina yamna pikli ngaida yumjau asigi damak aigi iyambaga aiga yamna kanna khatnaki khatnabado aina ngamki adubu aigi iyambadi aingondagi yamna lapna arapa leibak amada laiki aina iyambadubu matam chuppagi oina amuk hana ukidre hongba naiba matamni aisu nongmadi yumjausi thadokuna chatpa taki masanupa anidu mapana hairibadu yamna munna tarami mapana masanupa anidu da hairagi ichanupa aikhoina ngasai lakpada tongakhiba bus adugi sit adu aikhoigi matam pumbada oigedra masanupa aniduna hairagi baba bus adugi sit adudi aikhoigi matam pumbada karamna oigani aikhoina bus tugi sit ta phamdringaida kanagumba amana phamlamgani hayengna kanagumba amana phamkhini sit adudi bus tungliba singini ahongba naigani paukhum adu tabada mapana noklaga mapi ira chelaga hairagi ichanupa maduni aina haiba pamlibasu hojik lairiba nangi potu matam kharagini nangna potugi mapu oidringaida kanagumba amana potugi mapu oirami matam khara lairagana kanagumba amagi oikhini aigi nungsiraba isasing telaba matam kharagi mapu oinanaba nakhoigi mamal naidraba nungsiraba nachin nanaw oibagi mari adu thadatkanu nakhoigi punsida paisana nakhoibu miho halakpa mikupta hojik aikhoina leiriba yumjau asigi phibam asi ningsingu chawkhraba yumjau asi ngasidi khunu singi mayum oiramlibasini isasa bus ki sit adu numit khudingi tongan tongan ba minat hongduna tongbani bus ki sit adugi damak mamal naidraba nachinanawgi maridu thadatkanu masanupa anidu mapana hairibadu karino haiba khanglami mapagi makhong paiduna lale hajaduna kapsakhi mathanggi wari thaina mamangaida yamna pukchel chawba nupa ama magi imung manunggi mi singa lai khurumbagi khongchat ama chatlami mail kaya chatlaba matungda maga chatminnariba miyoi sing adu ising yamna khawrang laklami makhoina purakpa ising adu su loi khirami nungsa yamna saba matam oibana ising su phanglamde magi macha adu su ising khawrangbagi kablaklami upai leitraba nupa aduna isorbu khurumjarami he isor nahak natana aikhoigi aram khawrangba kokhanba ngamba kanasu leite aikhoibu thaujanbiu adudagi nupa aduna arapada muni ama lai ningduna leiramba urami mahangna muni adugi manakta chattuna
ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯕꯤꯔꯗꯨꯅ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯆꯠꯂꯒ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯅꯤꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯋꯥꯅ ꯂꯩꯕꯅ ꯃꯨꯅꯤ ꯑꯗꯨꯗ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯤ 5 ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨ ꯃꯈꯣꯏꯗ ꯄꯤꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯕ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯥꯗꯤ ꯃꯨꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯗꯦ꯫ ꯅꯨꯄꯥꯗꯨ ꯂꯥꯛꯃꯟꯗ꯭ꯔꯦ, ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯤꯁꯤꯡꯗ ꯍꯟꯅ ꯍꯟꯅ ꯄꯤꯊꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯅꯪꯅ ꯍꯟꯅ ꯍꯟꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯦ? ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯍꯟꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯗ ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯣꯝꯗ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯁꯤꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯝꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯨꯝ ꯅꯪꯅꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯗ ꯀꯔꯝꯅꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯁꯤꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯂꯩꯐꯝꯗꯨ ꯇꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯅꯁꯨ ꯃꯈꯣꯏꯗ ꯏꯁꯤꯡ ꯂꯩꯐꯝꯗꯨ ꯇꯥꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯀꯣꯛꯂꯅꯤ, ꯑꯗꯨꯒ ꯃꯣꯏꯁꯨ ꯏꯁꯤꯡ ꯂꯩꯐꯝꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯆꯔꯅꯤ꯫ ꯅꯪꯅ ꯏꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ? ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯏꯁꯤꯡ ꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯐꯪꯅꯕ ꯂꯝꯕꯤꯗꯨ ꯍꯥꯏꯔꯝꯒꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯅꯤꯗꯨꯗꯒꯤ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯖꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯕꯣꯛꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯃꯥꯁꯨ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯕꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯖꯥ ꯇꯧꯕꯅꯤꯅ ꯃꯥꯅ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯣꯛꯇꯨ ꯄꯨꯖꯥ ꯇꯧꯕꯗꯨ ꯃꯇꯝ ꯈꯔ ꯊꯦꯡꯂꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯅꯕ ꯃꯄꯨꯕꯣꯛꯅ ꯇꯧꯕ ꯄꯨꯖꯥꯗꯨ ꯄꯔꯤꯡ ꯀꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯁꯨ ꯑꯄꯤꯛꯄ ꯑꯗꯨꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯂꯣꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯕꯣꯛꯅ ꯇꯧꯕꯒꯨꯝ ꯙꯨꯞ ꯃꯌꯥꯝ ꯊꯥꯔꯝꯃꯤ, ꯍꯩ ꯔꯥ ꯂꯩꯁꯨ ꯀꯌꯥꯁꯨ ꯀꯠꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯄꯨꯕꯣꯛꯄꯨ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯤꯕꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯏꯕꯦꯝꯄꯣꯛꯀꯤ ꯃꯈꯨ ꯅꯥꯕ ꯐꯍꯟꯕꯤꯕꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯗꯤ ꯑꯩꯒꯤ ꯆꯣꯀꯣꯂꯦꯠ ꯀꯅꯥꯅ ꯂꯩꯕꯤꯒꯅꯤ? ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ, ꯃꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ? ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯁꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯁꯥꯟꯅꯃꯤꯟꯅꯒꯅꯤ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯕꯨꯁꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ, ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯅꯥꯅ ꯁꯪꯕꯤꯒꯅꯤ? ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯦ ꯏꯁꯣꯔ, ꯅꯪ ꯅꯁꯥꯒꯤꯁꯨ ꯅꯁꯥꯅ ꯆꯦꯛꯁꯤꯟꯖꯧ,
ꯅꯪꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯅꯥꯅ ꯉꯥꯛꯁꯤꯟꯕꯤꯒꯅꯤ? ꯃꯁꯨ ꯅꯨꯄꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯕꯣꯛ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯁꯨꯗꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗꯒꯤ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯀꯅꯥ ꯀꯅꯥ ꯑꯋꯥꯕ ꯇꯥꯔꯕꯒꯦ, ꯀꯅꯥ ꯀꯅꯥ ꯀꯔꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯒꯦ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯔꯥꯞꯄ ꯁꯍꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕꯤꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕꯤꯗꯕꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯥ ꯂꯦꯡꯗꯨꯅ ꯍꯧꯗꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯥꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯝꯃꯤ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯕꯗ ꯀꯅꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯇ ꯇꯧꯕ ꯄꯥꯞ ꯆꯦꯜꯂꯕ ꯅꯨꯄꯥꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯐꯠꯇꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯤꯌꯦ, ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯍꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯇꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯁꯣꯛꯇ꯭ꯔꯤꯕꯁꯤꯅ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯃꯐꯝꯗꯇ ꯆꯪꯗꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯕꯤꯕꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯆꯪꯗꯨꯅ ꯌꯨ ꯂꯩꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯌꯨꯁꯤꯡꯗꯨ ꯅꯂꯥꯗ ꯍꯩꯗꯣꯛꯄꯅꯤ, ꯃꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯥꯅ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯍꯤꯡ ꯑꯃꯒꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯥꯒꯤ ꯊꯣꯡꯗꯨ ꯊꯤꯡꯍꯜꯂꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥꯁꯤꯡꯗꯒꯤ ꯀꯟꯂꯤ꯫ ꯃꯥꯅ ꯌꯨꯝ ꯍꯜꯂꯛꯂꯒ ꯃꯥꯅ ꯅꯣꯡꯃꯒꯤꯗꯤ ꯅꯨꯄꯤꯗꯨ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨꯗꯒꯤ ꯀꯜꯂꯤ, ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥꯅ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯄꯗꯨ ꯀꯜꯂꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯐꯠꯇꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯃꯥꯕꯨ ꯇꯨꯀꯠꯆꯅ ꯎꯕꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯅꯨꯄꯥ, ꯅꯪꯅ ꯍꯌꯦꯡ ꯁꯤꯕꯗ ꯅꯪꯒꯤ ꯀꯨꯗꯨ ꯊꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ, ꯅꯪꯒꯤ ꯂꯥꯟꯅ ꯊꯧꯔꯝꯗ ꯀꯅꯥꯁꯨ ꯌꯥꯎꯕꯤꯔꯣꯏ꯫ ꯃꯗꯨꯗ ꯃꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯀꯨꯗꯨ ꯊꯥꯡꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯑꯗꯨꯁꯨ ꯌꯥꯎꯕꯤꯒꯅꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨꯅ ꯀꯞꯂꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯍꯌꯦꯡ ꯃꯥꯒꯤ ꯀꯨꯗꯨ ꯊꯥꯡꯕꯗ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯎꯒꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯃꯐꯝꯗ ꯆꯪꯂꯨꯕꯒꯤ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯎꯕꯤꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯑꯔꯣꯏꯕꯗꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯂꯣꯏꯁꯤꯟꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯐꯤ ꯇꯨꯕ ꯗꯔꯖꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯁꯨꯔꯦꯁ ꯀꯧꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯗꯔꯖꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯐꯤ ꯇꯨꯕ, ꯐꯤ ꯐꯣꯠꯄꯗꯨ ꯃꯥꯅ ꯇꯧꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯁꯨꯔꯦꯁꯇꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯥ ꯅꯠꯇꯅ ꯗꯔꯖꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯈꯪꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯅ ꯇꯨꯕ ꯐꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯀꯠꯄ ꯂꯥꯛꯂꯕꯁꯨ ꯃꯥꯅ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ꯫
ꯃꯤꯗꯨꯒ ꯍꯦꯛꯇ ꯈꯟꯅ ꯊꯣꯛꯏ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯊꯤꯕꯗ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯐꯤ ꯇꯨꯕ ꯌꯥꯎꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯃꯥꯕꯨ ꯐꯤ ꯇꯨꯕ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯂꯩꯖꯕ ꯄꯩꯁꯥꯗꯨꯅ ꯐꯤ ꯇꯨꯅꯕ ꯃꯦꯆꯤꯟ ꯑꯃ ꯂꯩꯗꯨꯅ ꯐꯤ ꯇꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯗꯤ ꯐꯤ ꯐꯖꯅ ꯇꯨꯕ ꯍꯩꯕꯇ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯐꯖꯕ ꯋꯥꯍꯩꯅ ꯉꯥꯡꯁꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤ ꯇꯨꯕ ꯐꯤ ꯇꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯗꯤ ꯁꯨꯔꯦꯁꯀꯤ ꯗꯨꯀꯥꯟꯗꯨꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯄꯩꯁꯥ ꯂꯥꯛꯄꯗꯨ ꯋꯥꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨ ꯎꯕꯒ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯇꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯗꯨꯀꯥꯟꯗ ꯐꯤ ꯇꯨꯕ ꯀꯅꯥꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯗꯔꯖꯤ ꯑꯅꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯑꯩ ꯂꯩꯔꯒꯦ." ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨ ꯌꯣꯟꯕꯗ ꯌꯥꯔꯝꯃꯤ꯫ ꯗꯨꯀꯥꯟꯗꯨ ꯂꯨꯄꯥ 50,000ꯗ ꯂꯩꯕ ꯌꯣꯟꯕꯗ ꯌꯥꯅꯔꯝꯃꯤ꯫ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯅꯨꯄꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯨꯡꯒꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯔꯦꯁꯇꯨ ꯁꯥꯎꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯍꯦꯟꯃꯟꯕꯅ ꯅꯨꯡꯗꯥꯡꯗ ꯆꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯗꯨꯀꯥꯟꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯏꯅ ꯑꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯝꯅꯃꯛꯇꯨ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯅꯨꯄꯤꯗꯨ ꯎꯅꯗꯨꯅ ꯅꯨꯄꯤꯗꯨꯗ ꯂꯨꯄꯥ 50,000 ꯄꯤꯗꯨꯅ ꯗꯨꯀꯥꯟꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯈꯨꯡꯒꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯩ ꯊꯥꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁꯇꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯔꯥꯟꯕꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯀꯔꯕꯥꯔꯋꯥꯂꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯥꯒꯤ ꯄꯩꯁꯥ ꯄꯥꯅꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯌꯥ ꯂꯩꯔꯕꯒꯦ? ꯃꯇꯤꯛ ꯆꯥꯅ ꯂꯩꯒꯗꯕ ꯄꯩꯁꯥ ꯀꯌా ꯋꯥꯠꯂꯤꯕꯒꯦ?" ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯄꯩꯁꯥ ꯄꯥꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯥꯗꯤꯡ ꯑꯁꯤꯗ ꯌꯦꯡꯂꯨꯔꯕꯗꯤ ꯉꯁꯤꯗꯒꯤꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯅꯤꯔꯛ ꯁꯨꯕ ꯐꯥꯎꯗꯤ ꯂꯦꯝꯅ ꯄꯥꯅ ꯆꯥꯕ ꯀꯣꯟꯅꯔꯅꯤ." ꯃꯗꯨ ꯇꯥꯕꯗ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ 3ꯁꯨꯕ 4ꯁꯨꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯨꯅ ꯀꯝꯗꯧꯍꯧꯕ?" ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ 3-4 ꯁꯨꯕ ꯑꯗꯨꯒꯤ ꯈꯟꯕꯗ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯀꯌꯥ ꯆꯥꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨ ꯅꯥꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯄꯩꯁꯥ ꯇꯥꯜꯂꯕꯁꯨ ꯑꯩꯒꯤ 3ꯁꯨꯕ 4ꯁꯨꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤ ꯀꯣꯟꯅꯗ꯭ꯔꯕ?" ꯃꯥꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯑꯌꯨꯛꯇ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯂꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯐꯒꯅꯤ." ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯗꯨꯅ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯕꯥꯔꯋꯥꯂꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯄꯨꯔꯛꯂꯦ." ꯁꯥꯇ꯭ꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯣꯖꯥ, ꯉꯁꯤꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯄꯨꯔꯛꯂꯝꯂꯦ." ꯃꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯋꯥꯔꯧꯕꯤꯔꯣꯏ, ꯉꯁꯤꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯤꯒꯤ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯄꯨꯔꯛꯂꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯝꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯖꯔꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯖꯩ, ꯅꯣꯡꯃꯗ ꯆꯥꯛꯂꯦꯟ ꯑꯃꯈꯛ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯧꯕ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ." ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯆꯥꯛꯂꯦꯟꯁꯤ
ꯑꯩ ꯍꯌꯦꯡ ꯄꯨꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯗꯤ ꯍꯌꯦꯡꯒꯤꯗꯃꯛ ꯉꯁꯤ ꯈꯟꯗꯦ, ꯍꯌꯦꯡ ꯂꯥꯛꯑꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯊꯥꯕꯤꯔꯛꯀꯅꯤ꯫ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯉꯛꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯂꯝꯕꯣꯏꯕ ꯑꯁꯤꯅ ꯍꯌꯦꯡꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯕꯤꯗꯦ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯍꯨꯝ ꯃꯔꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯋꯥꯏ ꯋꯥꯔꯤ꯫ ꯀꯔꯕꯥꯔꯋꯥꯂꯥ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯝꯂꯤꯕꯗꯨ ꯀꯥꯟꯅꯗꯕ ꯑꯔꯦꯝꯕꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯅꯣꯡꯃ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯃꯨꯅꯤ ꯑꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯔꯥ ꯇꯥꯛꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯑꯥꯁ꯭ꯔꯝꯗꯨꯗ ꯂꯥꯛꯂꯒ ꯃꯨꯅꯤꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯨ ꯑꯥꯁ꯭ꯔꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤꯅ ꯄꯔꯥ ꯇꯥꯛꯄꯗꯨꯗ ꯌꯥꯎꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯍꯟꯈ꯭ꯔꯤꯕꯅꯣ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯔꯥ ꯇꯥꯛꯄ ꯂꯣꯏꯔꯒ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯒꯨꯔꯨꯖꯤ, ꯅꯨꯄꯥꯗꯨꯅ ꯒꯨꯔꯨꯖꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯕꯗ ꯒꯨꯔꯨꯖꯤꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯤꯕꯅꯣ? ꯒꯨꯔꯨꯖꯤꯅ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ? ꯒꯨꯔꯨꯖꯤꯒꯤ ꯁꯥꯎꯒꯟꯗꯕꯒꯤ ꯑꯔꯣꯟꯕꯗꯨ ꯀꯔꯤꯅꯣ? ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯈꯪꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯉꯛꯅ ꯃꯨꯅꯤꯗꯨꯗ ꯍꯪꯏ, ꯒꯨꯔꯨꯖꯤ, ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯥ ꯁꯤꯔꯅꯤ ꯍꯥꯏꯕꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝꯗꯨ ꯊꯧꯁꯥꯔꯨꯗꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯨꯔꯨꯗꯨꯃꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯁꯤꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔ ꯑꯗꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯒꯨꯔꯨꯗꯒꯤ ꯕꯣꯔ ꯅꯤꯔꯒ ꯃꯍꯥꯛ ꯑꯥꯁ꯭ꯔꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯗꯨ ꯃꯥꯒꯤ ꯒꯨꯔꯨꯅ ꯇꯥꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯏꯁꯣꯔ ꯅꯤꯡꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯎꯅꯔꯝꯃꯤ, ꯀꯅꯥꯗꯁꯨ ꯁꯥꯎꯗ꯭ꯔꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯉꯥꯛꯄꯤꯅꯕ, ꯃꯥꯅ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯒꯨꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯔু ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯒꯨꯔꯨꯖꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ, ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯃꯨꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯣ꯫ ꯒꯨꯔꯨꯒꯤ ꯕꯣꯔꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯀꯝꯗꯧꯅ ꯍꯧꯈꯤꯕꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯃꯤꯉꯣꯟꯗ ꯍꯥꯟꯅꯒꯨꯝꯅ ꯁꯥꯎꯔꯤꯕ꯭ꯔꯥ? ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯨꯔꯨꯖꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯗꯁꯨ ꯁꯥꯎꯗ꯭ꯔꯦ꯫ ꯑꯩꯅ ꯍꯤꯡꯒꯗꯕ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯀꯔꯤꯒꯤ ꯑꯩꯅ ꯑꯄꯪꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯒꯅꯤ? ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯎꯅꯩ꯫ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯩ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯅꯤ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯒꯤ ꯑꯔꯣꯟꯕ꯫ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯃꯔꯥ ꯇꯞꯅ ꯂꯩꯕ ꯉꯝꯕꯒꯤ ꯑꯔꯣꯟꯕ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯒꯨꯔꯨꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯔꯥ ꯑꯗꯨ ꯇꯝꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯍꯌꯦꯡ ꯁꯤꯔꯒ ꯂꯩꯕꯥꯛ
ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇꯨ ꯃꯇꯤꯛ ꯆꯥꯕ ꯅꯍꯥ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯁꯤꯟꯅꯔꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯡꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯟꯅꯕ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡꯗꯨꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯔꯨꯕ ꯈꯨꯠꯌꯦꯛ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯈꯨꯠꯌꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯕ ꯃꯤꯗ ꯅꯧꯅ ꯁꯥꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯄꯤꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯗꯨꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯈꯤꯕꯗꯒꯤ ꯅꯧꯅ ꯁꯥꯕ ꯀꯣꯅꯨꯡꯗꯨꯒꯤ ꯁꯅꯊꯣꯡ ꯃꯃꯥꯡꯗ ꯅꯍꯥ ꯄꯥꯈꯪꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯏꯗꯤ ꯄꯥꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯍꯥ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯈꯨꯠꯌꯦꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯄꯥꯛꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯤ ꯑꯍꯨꯝꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯅꯍꯥ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯊꯣꯡꯗꯨꯒꯤ ꯈꯨꯠꯌꯦꯛꯇꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯤꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯁꯤ ꯀꯔꯤꯒꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯗ꯭ꯔꯤꯕꯅꯣ?" ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯨꯠꯌꯦꯛꯇꯨ ꯈꯪꯕ ꯉꯝꯕ ꯃꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯁꯅꯨ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦ." ꯃꯗꯨ ꯍꯥꯏꯔꯒ ꯅꯍꯥ ꯄꯥꯈꯪ ꯑꯗꯨ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨꯒꯤ ꯈꯨꯠꯌꯦꯛꯇꯨ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯒꯤ ꯑꯔꯨꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯝꯅ ꯈꯪꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯗ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯤꯁꯨ ꯆꯪꯂꯝꯂꯣꯏ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨꯗ ꯅꯝꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯊꯣꯡꯗꯨꯗ ꯌꯦꯛꯂꯤꯕ ꯈꯨꯠꯌꯦꯛ ꯑꯗꯨ ꯀꯔꯤꯁꯨ ꯆꯪꯗꯦ." ꯈꯨꯡꯒꯪꯒꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯗ ꯅꯧꯅ ꯁꯥꯕ ꯀꯣꯅꯨꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯄꯤꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫